ꯊꯝꯖꯔꯤ ISTV ꯒꯤ ꯃꯅꯤꯄꯨꯔꯤ ꯄꯥꯎ ꯃꯤꯌꯦꯡ ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯄꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯍꯧꯖꯤꯛ ꯑꯍꯥꯟꯕꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎꯁꯤꯡ ꯃꯅꯤꯄꯨꯔꯒꯤ ꯁꯦꯡꯂꯕ ꯀꯪꯂꯥ ꯂꯥꯏꯐꯝꯂꯦꯟ ꯃꯅꯨꯡꯗ ꯔꯥꯁ ꯂꯤꯂꯥ ꯁꯥꯟꯅꯐꯝ ꯁꯦꯝꯒꯠꯂꯦ ꯍꯥꯏꯕ ꯋꯥꯐꯝ ꯆꯥꯎꯊꯣꯔꯛꯂꯤ MLA Local Area Development Fund asi MLA Minister Singi Pocket Money nate haina Works Minister TS Biswajit na haikre amadi ꯑꯩꯈꯣꯏꯒꯤ ꯍꯧꯈ꯭ꯔꯕ ꯏꯄꯥ ꯏꯄꯨꯁꯤꯡꯕꯨ ꯁꯛꯈꯪꯗ꯭ꯔꯕꯗꯤ ꯂꯝꯗꯝ ꯑꯁꯤ ꯍꯤꯡꯅ ꯁꯤꯕꯒ ꯄꯥꯡꯊꯛ ꯑꯣꯏꯒꯅꯤ ꯍꯥꯏꯅ ꯑꯦꯜ ꯖꯌꯟꯇꯀꯨꯃꯥꯔꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯍꯧꯖꯤꯛ ꯃꯄꯨꯡ ꯑꯣꯏꯕ ꯄꯥꯎ ꯄꯤꯖꯔꯤ ꯃꯅꯤꯄꯨꯔꯒꯤ ꯁꯦꯡꯂꯕ ꯀꯪꯂꯥ ꯂꯥꯏꯐꯝꯂꯦꯟ ꯃꯅꯨꯡꯗ ꯔꯥꯁ ꯂꯤꯂꯥ ꯁꯥꯟꯅꯐꯝ ꯁꯦꯝꯒꯠꯂꯦ ꯍꯥꯏꯕ ꯋꯥꯐꯝ ꯆꯥꯎꯊꯣꯔꯛꯂꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯂꯨꯞ ꯀꯌꯥꯅ ꯀꯪꯂꯥ ꯂꯥꯏꯐꯝꯂꯦꯟ ꯃꯅꯨꯡꯗ ꯔꯥꯁ ꯂꯤꯂꯥ ꯁꯥꯟꯅꯐꯝ ꯁꯦꯝꯒꯠꯄ ꯌꯥꯔꯣꯏ ꯋꯥꯊꯣꯛ ꯂꯥꯟꯊꯣꯛ ꯊꯣꯔꯛꯇ꯭ꯔꯤꯉꯩꯗ ꯈꯣꯡꯐꯝ ꯑꯁꯤ ꯍꯟꯗꯣꯛꯀꯗꯕꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯀꯌꯥ मीडिया की थोंगदा लेप्तना थमनरकली अमरोमदा वफम असिगी मतंगदा ISTV न्यूज़ न थिगतपदा फंगबा रिपोर्ट की मतुंग इन्ना इंग्लिशिंग अनि तरामंगा दगी हौना मतमदुगी लेंगाकना मिनिस्ट्री ऑफ टूरिज्म गवर्नमेंट ऑफ इंडिया की सेंथंग मखादा स्वदेश दर्शन स्कीम की मखादा इम्फाल मोइरांग खोंगजोम अमदि मोरेदा टूरिस्ट सर्किट सेमगतनाबा लुपा करोड़ 73 हेन चंगना पाइखलक्की बथबकी मनुंग सना कंगला लाइफमलैंड मनुंगदा लाइरिबा श्री श्री गोविंदजी टेंपल की ममांगदा हौजिक लुप कयाना रासलीला सनाफमनि हाइरिबा मफम असी DPR दा यावबा ममिंगी मतुंग इना डांस परफॉर्मेंस प्लेटफॉर्म हाइना ममिंग इरे मफम असी प्लेटफॉर्म खक्तना तना गैलरी स्टेज यावना पुन्ना लुपा करोड़ अनि हेना चंगना सेमगतनाबा मतम अदुगी लेंगाकना पाइखलखिबनि हाइरे अमरोमदा सेमगत सागतपगी थबक तौरिबा ऑफिशियल अमदगी फंगबा रिपोर्ट की मतुंग इना मिनिस्ट्री ऑफ टूरिज्म दा सेंथंग लौथबदा कल्चर गमरी लेनना ममिंग हापतबा यादबदगी DPR दा कंस्ट्रक्शन ऑफ डांस परफॉर्मेंस प्लेटफॉर्म इन फ्रंट ऑफ श्री श्री गोविंदजी टेंपल हाइने इखिबने कंगला सेमगत सागतपगी वाखलोलदा अमदि टूरिस्ट सिंग लाकननबगीदमक लमदम असिगा चानबा मोंगदा हारिबा मफम असिदा मांदोप अमा साबनी हाइरी हाइरिबा मोंग असी इना कुपकनी अमदि फ्लोर की सरुक्ता लेबाक ओइदुना लमदम असिगी चटनबिसिंग मपुंग फाना ngangnanaba semgatpagi thabak chathabani mafam asida गोविंदजी की ओइबा लाइगी थबक थरम सिंग अमदि अतै अतोपा थबक थरम पांगथोकपदा सिजिननबा मतम अदुगी लेंगाकना सेमगतलखिबनी हाइरी अमरोमदा वफम असिगी मतंगदा लेंगाकी मचिन चटपा अमना खंगलकपगी मतुंग इना गोविंदजी टेंपल ममांगदा सेमगतलिबा असिदा रासलीला सनाफम सेमगत सागतले हाइबा वफम असिगी अचुम चुमदा अमदि सेमगतलिबा मफम असी करी ओइगदौरिबनो मतम अदुगी लेंगाकना करीनी हाइना सेमलंबनो हाइबदु अखंग अहेसिंग अमदि लेबाक मियाम तानादुना तौगदब थबक अदु पुन्ना वारेप लौमिनबना लमदम असिगी अफबो ओइगनी हाइबा वाफमसु थमलकली MLA local MLA Local Area Development Fund asi MLA Minister Singi Pocket Money nate haina Works Minister TS Biswajit angasi Thongju Kendra gi manung chanba Pebia Pandit Laikai da nauna saba Community Hall amadi Ningombam Sairom Leraki Youth Welfare Club ki first floor gi building sangabagi thorom da haikre thorom adu da PDA gi chairman Tongbram Robindro yauna mioi kayana saruk yakhi Minister na makhata na haikibada Local Area Development Fund asi Kendra gi chawkhat thaurangi chitha hoba thabak sing semgat sagatnaba pitharakpa sanphamni masibi niyom sumna sijinnaduna chawkhatpa khunai ama puraknaba hotnabada mateng oigani haikhi सिंग चापल गाना कोई तंबाक चापतना चापल है भी आरो मणिपुर तंबाक चापल सिंग चापतना मणिपुर चापल है भी आरो मानबा खुनाय म थंबा गमन बना बारसे अखोई सरकार से किछु पागम अमतनी अखोई अकाम पाता अखोई सोंगी माइके की ओना ट्रांसफार्मर अखोई सब स्टेशन में 11 35 33 बाय 11 केवी की सब स्टेशन में सारानी
akam pada for the last many years tega honor amba akoi gi kanodo prime minister na unaba chapa matam da honorable chief minister da ina request tor ga prime minister na ko sam ga kange pe puda ai tamo isi di chadi aro ko han hek ma gi office gi thola puda akoi hockey stadium do akoi gi residential sagador ni chatra hulani honorable chief minister la aga Youth Welfare Club building gi ahanba floor sangabagi thorum aduda minister na makhatana society ama chakhat hanbada lekai lekai de leiriba miyam gi chawrba thodang lei lekai lekai da development forum ama haudoktuna natraga tha amagi manungda chayol gi oina mifam pangthoktuna lekai gi maru oibasing amadi nupi angang singda priority piduna phaba wakhalol puthokna bahon amina batangai fade phongdokhi 42 crore के NLCR की प्रोजेक्ट नतबा NEC की प्रोजेक्ट अमद की लांदो लंपाक ता ओवर हेड टेंक्स हारनी बाय डिसेंबर दा साबा होगनी मार्च ता लोसल के अप्रैल में दगे अखोई इसिंग पिगनी हाबसे अखोई पांदम लेरबनी मसी माई हाजिर मगे अद प्रजा की सेन मांगरोय प्रजा की प्रॉपर्टी मांगरोय अखोई अंगांग सेमजी अद सही अनदर 10 years 15 years तदि अखोई ngasi सेंगी वांगांग दो हयेंग तोमथिन दालक पद मतमदा अखोई क्याम हरावगनी लेका जी क्याम चाखोकनी अदु खतंग खलकाना को थबक तमिना जेमा हाइजेमा मयामदा अपील तौजगे अखोई हौख्रबा इपा इपू सिंगबु सखंगद्रबदी लमदम असी हिंगने हिंगना सीबगा पंखक ओइगने हाइना हेल्थ एंड फैमिली वेलफेयर मिनिस्टर एल जयंत कुमार फोंदोख्रे वफम सिंग असी एंग्लो कुकी वर्ड 1917 to 1919 गे चाहि चाम सुरकपगी निंगसिंग थोरम अमदा फोंदोखिबनी मपुंग ओइबा थोरम गी मंगोइनेना सोंगपीते लेबा जनरल तिनतोंग हाउकिप के मेमोरियल कॉम्प्लेक्स ता मतमदुगी एंग्लो कुकी वर्ड सरुक याखिबा अमदी बर्मा गे कैसुम संगदा अमदी असम गे कैसुम संगदा लेखिदबा कुकी सिपसिंगी ममिंग यावबा निंगसिंग नुंगबी अमसु Minister na hangdokhi tungda tuibang round da mapung oiba thoram pangthokhi thoram ga mari lenana englo kuki ward le khidraba singi mafamda minute ani tumina leptuna miyamna awaba phongdokhi chief guest na annual kuki ward book amasu release tawkhi thoram ga mari lenana ke en august spokesperson Dr. Selen Hopkipna ke en ona kuki miyam gi political security amagi damak movement tawbani maitai amadi naga isil inaw singna movement asida lanna lobi ganu miyoiba ama oina kuki singna masagi oiba secular status ama lainana bahona Matamdugi kuki ipa ipu singna British colonial gi mayokta lal thengna kiba adu ningsingduna kuki singi chapchaba hingbagi hak sing phangnaba KNO na Bharat Sarkar amadi Manipur Sarkar ga ing tapagi wari sanaduna leire makhatana su sanakhigani kuki singi oiba chapchaba safeguard leraba matamda pumnamaki oiba waroisen soidena purakani haiki. We hope to resolve our issues so that we are safe, because when we are safe, any community when they are safe, then it generates coexistence. If one community is under threat, then the likelihood of tension and unwanted incidents is a common normal issue. So KNO is very clear on establishing its own political security in order to coexist with our neighbors. Tharomga bani lenana chief guest oina saruk yakhiba minister L Jayant Kumar na ngasigi numit asi kuki purup khaktagi natana Manipur da leriba miyam pumnamaki khwaidagi maru oiba numit ne matamadugi ipa ipu singna maithiragani khangna British ka lal sokna khiba adu ningsingba haibasi ngasigi mirol na tawdaba yadraba thodang amani matamadugi ipa ipu singna tawbiramba singa dubu sakhangba ngamdrabadi purup asi hingna sibaga pangkhak oigani aikhoi pumnamakna Manipuri ne haibagi wakhal la chakthokjabagum kuki singna su kuki ne haiba wakhal da chawthokna hingmangam gadabani sagai gi natraga kanglup amagi interest ta kangbu sembagi mami ama tariba asina kuki singi marakta punna hingminaba ngamloi adugumba wakhalol sing adu laikhidraba akhoi gi ipa ipu singna kaidongai da yaningloi maramaduna machet tabagi wakhalol sing thaduktuna tungi anoba mirol singi damak punsinba matam oire haiki mahakna makhatana Churachandpur district hospital asida phamung taret laiba kidney dialysis unit phamung tara laiba cancer unit amasu November tha phawbagi manungda mahak masa laklaga hangdok lagani haiki lupa crore ani makhairom changna songpi village da kuki war memorial complex amasu saragani haina miyamda lauthoki sare du gottam yengagal akhigi yengagal isi haibda gi we can survive but akhoi khanga dom le target am le akhoi lamjin chili akhoi mamangda atobo makhigi ni kang me we said so many sets of people moi lamjin ching ba ho re ko e do first lamjin ching. But now it is the time for all of us to come up. But madam de gamadu gidayina aigini ko man for dagade akho yamno wagade. The big message that we can learn from Anglo Kukiwa and those spirits from our forefathers madhu ko tambi abni kai have dagade
it is the high time for all of us to come forward and unite together. Anglo Kuki Wargi Tahi Chama Suba Observation Thoram ngasi Hill Tribal Council Moregi Lising Makada Pangtok Pagaloinana Kuki Gining Tony Hainariba Changja Pau Dangalgi statue da Lay Sukatuna Ikai Kumnaba Utkre 1972-1919 Tokiba Kuki Ningtam Langi Tahi Chama Surapagi Ningsing Thoram Pangtokiba Aduda Hill Tribal Council Gi Makada Laiba Unit Tarani Togi Luching Basing KSO More Kuki Women Union and Human Rights Chamadi MYC Gi Luching Makaya Susaruk Yaki Thoromaduda Kuki Gining Thau Changzapau Dangal Gi statue da Hikal Ekat Tamduna Luchingba Adubu Ikai Kumnaba Utki Kuki Territorial Council Sembana Pandam Oiraga Wadisanagani Haina United Minority Liberation Army ki Commander Kofum Khaling na Fongdokle Tangnopal District ki Chaklap Kuldalaiba Ahanba Battalion Kuki Army Harmon Designated Camp Umla Unit Pangtokiba Tarahum de Suba Raising de Tauramda Wafam Asi Mahang na Fongdokibani Mahang na Makatana Apikpa Kuki Furup Anal Lamkang Monsang Sote Moyon Aimol Maring Taraw na Singbasing ki halagan namduna Furup Amada Olanbagi Mayok Talep Naba Lup Asi Lising Ani Taruki October 13 Thorakibani Housing Suspension of Operation Taunaraga Lairibasi Purup Masa Singsu Masagi Saktam Ngaksanaba Lengak Pirabadi Iho Losilagani Haiki Raising the Thoramda Keno gi Public Relations Secretary Danish Sub Commissioner Pakel Joe Pakandi Unification Army gi Chairman W Zaki Susaruk Yaki Laikhidraba Kuki Army Sing da Ikai Kumnabo Laba Matungda Ningsing Yumbi Amagi Maikum Hangdoki Maring Anal Aimon Lasingba Furuki Zagoi Isai Kayasu Pangtoki अखोइना फाइट तौबदी विद अखोइगी हिस्ट्री करीरा अखोइगी आइडेंटिटी करीरा अखोइ कल्चर करीरा असिगुम्बा अखोइना थिजिलगा अखोइसि ट्राइब मचासिंग सि मयाम मानरगा अखोइगी तौफम थोकपा अखोइगी चतफम थोकपा स्ट्रेट चतसेन अखोइ हिस्ट्रिकली हौजिकति खरन खर अदुने हाय ट्राइबली अखोइ ट्राइब यामे मरिंग यावे अन्नान यावे लमकांग यावे चोथे यावे अदुगा मते यावे हॉकी यावे असिगुम्बा अखोइ यूनिटी ओइरकगांदा मेजॉरिटी ट्राइब म पुथोकनमनि हायसे अखोइ यासावने अखोइना सैक्रिफाइस तौबनि Sangai Photo Festival Lisingani Taranipalgi official website Ama Chief Minister Nongthoma Birena ngasi hangdokre Chief Minister Secretariat ki Cabinet Hall Pangthokibe Thoramaduda Festival Asigi Director Oinam Anand Amadi Deepak Sije Guru Mayumsu Saruk Yaki November 22 dagi kuntaruk phauba Manipur Sangai Festival gi sarugama oina sathagadaba Photo Festival asi Tayal Filmerna Tourism Department ka khusamnaduna pangthokadabani event asi state asigi mafam kayada pangthokani hairi Manipur University Chapchaba Mahoksagi Pibam da Hanjilaktuna Tongan ba Department Sing Administration Block amadi Atai Study Center Sing Mathok Toba Haure Irang na maram oiraga putha hoba Lising ani taranipal taramapal academic session athubada entrance test sing pangthoktuna October 13 kunmapan phawbagi manungda class sing horagani haina Manipur University ki Administrator General Singna ISTB ga akhana na unabada phangdokle academic session asi mapung phana loisna ngamnaba University ki oja sing amadi staff coding soidana changnai gadabani amadi department ki head chingna class mapung phana loisinbada chapchaba thodang launaba sukhangan khre amaromda university asigi joint registrar David Jotebu chatkiba tang taramanga da registrar in charge ki thopuna ba khangan khibaga loinana pande loktho haiba ihoga mari lenana suspend tawruba oja sing thabakta amung hanjinduna mathau ningthina pangthok pahona khre hairi We have decided that there could be some leftover students who could not submit the forms or who could not get the forms. We are giving time to them to collect the forms and resubmit the forms by 20th of October. Schedule their entrance test between 24th and 27th of October. In these 24, 25, 26, 27, in the 4 days, they have to they have to complete their entrance test. Now all those students of different departments must keep a watch, must read the notice board of the concerned department on which date is the entrance test. They will be receiving applications of the leftover students. They will also be holding entrance test.
This information they will display on their notice board, and then they will declare the result. Then about the completion, we have academic requirement of certain number of hours per week and certain number of hours teaching per semester. That is known to the each head of the department for each subject, and we hope to complete it by first week of February. And if somebody wants to know about different departments, different subjects, they can go and check with each department and each subject what is the schedule of teaching. Some professor may like to teach it on specifically additional teaching on some days, so that will be, that flexibility has been given to them. Even semester result. That is there was one semester from January to May 2018. That is the even semester, second semester, fourth semester, maybe even sixth semester. Now, the result of only four or six departments have been declared. The others have not been fully declared. So I have requested the heads and the departments that the result of all should be declared within 1 week. We have issued instruction that everybody must be there in the office at 10, and they must stay in the office. Manipur University ki Phajin Kiba Mahairoi Amadi Oza Thadokuna Tangdu Laitaba Pibam Purakna Bahotna Bataramna OE Taubatapu Watok Asi Losina Bahotna Government na Tamoy Seng na Tabak Paikat Patsangi Haina CPI ki State Secretary L Sotin Kumar na Fongdokre Wafama Singasi Irabot Baban Dalaiba Party Asigi Office ta Kholau Editor KS Sursan Amadi Irabot Celebration Committee ki Convener Joy Kumar Yauna Pangthokpa Paugui Mifam Amada Mahak na Fongdokibani Sotin Kumar na makatana National Food Security Act ki makada piri bacheng chang naina fangdaba yangsil haninge masina lairaba praja singda kana halibani haiba government asina khandabagum taure framework agreement ki matangda UCM na sinduna tang 38 da chatkadauri ba khongsat asi party asina sogatle Manipur University ki wathok lesana ba hotna bada government na lofam thokpa thodang loba chumgani ahing nongyaida mahairoi amasung oza phabana chingba thodok sing matungda amuk hanna thoghalloidabani haiki University se masidar rajniti yamna akhuba miyengda ekoi changjanbagi mahutta yan matik chaba BCM haptana university se masi yamna afaba university ma oirangna bahona bada madom de hena miyeng changba se masi ekoi paliba sarkar sigi khwaidagi maru oiba tom thokpani haina phaujai Manipur asi India ki map ta industries ki phida phangjiba asi phangnana ba Union Industries Minister ga unaduna taksilagani haina Shiv Sena Manipur State President M Tombina phongdokhrei Babupara dalai ba party ki office ta pangthokpa pawgi mifam amada mahakna makhatana mahakna lusingba mioi taruk Mumbai ki damak Imphal thadok lagani party asigi lusingba singa lakadauriba parliament mikhal ki damakta khanagani chahi ama khare helakpada ngairiba state government na mamangi government na toramdaba thabak sing tawbada natana Manipur University ki phajiluba oza amadi Mahairoi sing Thadokuna Wathok Asilosin Bahonariba Kongtang Partina Apen Mapo Haiki. Sigi Makada Labor Kuting Mapam Matam Sana Sena the Mating Pangbidana Kusam Nana Salabadi Manipurda Laila Shu Hirabato Pang the Bamio Lak Nipanum se Tangai Padana Akoi Mui Lishin Kun Kutradi the Pango don't lady ba Sikumba Industries Tongan Mukara River Sesta Akoi Madugi Avenue Ma Soidan Lane Hina Adumai Kale MUG Oza Singh Amadi Mahairoi Singh ngarang thadoraki asimag Mahairoi Luptaruk Amadi MU community da BJP Manipur Pradesh na nungaiba phongdokle Kansipur da leiba party ki office da pangthokpa pawgi mifam amada wangangloi chongtham bijoina Manipur University da yanaba waresin ama laktuna mahausa gi saktam da puraknaba Manipur District Minister na honabagi damag party na thagatle masina anoba saktam ama university da laklagani amarom da handak oza ama hospital laying ba purakpada makhut handcuff tawkhiba haiba thawong adu laibak thiba Kanagumba Karana Manipur District Minister Bu Supnam Lengak Tawi Haina Maral Siriba Wafam Asi Yaningde Tatara Nepal Longi Lengak Asina Democratic Oina Lengak Le Pumna Magna Punna Satmina Duna Apaba Lengak Ama Ohelaga Tangdu Laitana Leminasi Aranba Wakalol da Tabak Tawba Sumde Fongdoki Levaks the law and order Fazana Hanjalakanda Ekoi Kudim Levaks Santi Wikini Sing Tazarini Adagi Kongtang Tangabukanda Wakaldana Munna appreciate of you, aduga oida padaba misconception
ꯈꯪꯗꯕ ꯄ꯭ꯔꯖꯥꯁꯤꯡꯕꯨ ꯃꯤꯁꯒꯥꯏꯗ ꯇꯧꯕ ꯑꯩꯈꯣꯏꯒꯤ ꯅꯦꯔꯦꯇꯤꯚ ꯃꯌꯥꯝ ꯁꯟꯗꯣꯛꯄꯤꯔꯛꯄꯁꯦ ꯃꯁꯤ ꯇꯣꯛꯄꯤꯌꯨ ꯑꯗꯨꯒ ꯄ꯭ꯔꯖꯥꯁꯤꯡꯗꯨ ꯁꯤꯒꯨꯝꯕꯁꯤꯡꯗꯒꯤ ꯑꯦꯋꯦꯌꯔ ꯑꯣꯏꯕꯤꯌꯨ ꯍꯥꯏꯖꯅꯤꯡꯉꯤ ꯈꯨꯝꯖꯤꯟꯕ ꯉꯝꯗ꯭ꯔꯕ ꯄꯨꯟꯁꯤꯒꯤ ꯆꯦꯅꯥ ꯍꯥꯏꯅ ꯃꯤꯡꯊꯣꯟꯕ ꯁꯧꯕꯥꯝ ꯁꯨꯕꯤꯇꯥꯅ ꯏꯕ ꯁꯩꯔꯦꯡ ꯂꯥꯏꯔꯤꯛ ꯑꯃ ꯉꯁꯤ ꯃꯅꯤꯄꯨꯔ ꯍꯤꯟꯗꯤ ꯄꯔꯤꯁꯠꯀꯤ ꯍꯣꯜꯗ ꯐꯣꯡꯈ꯭ꯔꯦ ꯊꯧꯔꯝ ꯑꯗꯨꯗ ꯃꯅꯤꯄꯨꯔꯤ ꯂꯦꯡꯒ꯭ꯋꯦꯖ ꯑꯦꯗꯚꯥꯏꯖꯔꯤ ꯕꯣꯔꯗꯀꯤ ꯀꯣꯟꯚꯦꯅꯔ ꯅꯣꯡꯃꯥꯏꯊꯦꯝ ꯀꯤꯔꯟ ꯀꯨꯃꯥꯔ ꯁꯤꯅꯤꯌꯔ ꯔꯥꯏꯇꯔꯁ ꯒꯤꯜ ꯃꯅꯤꯄꯨꯔꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯃꯅꯥꯎꯕꯤ ꯃꯣꯏꯔꯥꯡꯊꯦꯝ ꯃꯅꯤꯄꯨꯔꯤ ꯂꯤꯇꯔꯦꯔꯤ ꯁꯣꯁꯥꯏꯇꯤꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯁꯥꯃꯨꯔꯥꯏ ꯂꯥꯠꯄꯝ ꯄ꯭ꯔꯍ꯭ꯂꯥꯗꯅꯆꯤꯡꯕ ꯃꯤꯑꯣꯏꯁꯤꯡ ꯁꯔꯨꯛ ꯌꯥꯈꯤ CRPF की कुंठा निथुई सुबा बटालियन लोकताक नसिंदुना ngasi civic action program gi makhada differently able oiraba mioi कुंठा तरeta mobility at yenthokpaga loinena lemna layeng bagi camp ama battalion asida pangthokre thawramaduda CRPF ki DIGP oiramba SK Sharma कुंठा निथुई सुबा बटालियन CRPF लोकताक ki CO Rajgopal Churachandpur gi DC Shyamlal Punia Bishnupur gi DC Pawan Yadav yauna atai official kaya su saruk yakhi CO Rajgopal na disable singi damakta karigumba kharadi pangpham thoi haiba wakhalolda ngasi ki thoram asi pangthokpani haiki CRPF की DIGP ओइरंबा SK Sharma na civic action program gi makhada miyamda kanaba thabak sing makhatana paikhet khigani haiki United Committee Manipur UCM na October gi tang 38 da sakadoriba miyam gi khongsat asida sinpham khudingmakta lairiba singna sintha lepiduna saruk yabina ba appeal tawrakli Lamphel laiba UCM gi office da pangthokiba pawgi mifam amada president Sunil Karamna lising ani taramanga gi August tang ahumda NACN IM amadi India government ani gi marakta inakhiba framework agreement na Manipur gi ngamkhaida kairak payabagi akiba lei Handakta media da report tawrakpagi matung ina Manipur gi ngamkhaida kaiba pirakani haibagi chingnaba chauna lei parliamentary standing committee gi report chu nakal namata gi report oiri oirakliba phibam asida Manipur gi apunbagi saktab ama sagatuna miyam gi warep ama India government ta amukka hanna thaduna khanganba mathau tai Masina lagliba October 38 da pangthokadoriba miyam gi khongsat asida punbagi saktam utpaga loinana miyam gi apamba India government ta khanganaba satkadaba khongsat ni khongsat asida sinpham khudingmakta lairiba amadi phurup khudingmakna saruk yabiyu amaromda khongsat asiga mari lenana hayeng Manipur Press Club ta all political party yauna UCM ga loinana mifam amasu pangthokani hairi mifam asida political party khudingmakna chebau phangba phangdaba khaidana saruk yabiyu haiki Numit asida miyamgi khongchat ama chalo matungda Kamal Lampak main stadium da miyamgi warip ama laurakanda government of India da Manipur gi apun gi saktam kaiba yaroi haise masi amuhan na taksana gi damakta aikoi sem sajabani hauji aikoi Manipur da thoiba phurupuno maksi government of India na pukchin sengdabana maram markanda phurup amada natraga amada haido ajin tawrakanda dibesi policy tawrakanda aikoi masengi marakta Puning wakal sontana bagi tabak se government of India na leptana adum chathara lei maramadana government of India gi depichi policy ase ngasi gi lengak sina sauruba role ama lei maramadana hairiba role si Manipur kanana hono matamda ma ki khena bu wakal oldu thandra kana government of India da Manipur kanana hono da akan ba pressure PBU haiba wapam jimto kai thamjari UCM na sinduna satkadoriba miyamgi khongsat asda Jimgorg Ipsa Jiribam branch KSA district committee Jiribam na mapung fana saugatkani hairi Samaj Tengbang Loop Uripok ki taramapal suba anniversary ki thauram Uripok asom lekai da pangthokre thauram adida Professor N Mohendro veteran journalist BB Sharma Environment Department ki deputy director Dr. T Brajakumar amadi Samaj Tengbang Loop ki president M Momon Bina maru oiba miyoi sing oina saruk yakhi Samaj Tengbang Loop na chahi ani kanaraga piba ahum lok suba Uripok award ita Lieutenant Colonel Soram Tikendra pikhi Loop asina Sep Nambul River and Loktak Lake habatim da pangthokiba painting competition da makok mathang taraba singda manamathum yenthoki Environment Department ki Deputy Director Dr. T Brajakumar na Nambul Turel gi horpham da leramba ising khong kaya nongma gi kangsilakpana Nambul Turel gi imaisu nongma gi kangsilakle masidanatana kangsupta leriba singda dam gi ising gi horpham su nongma gi kangsilakpana dam asisu ising lerak loidebagi akibelei Loktak pata tariba Turel sing asidagi chentharakpa phatraba ising amadi amot papolam kayana Loktak patsu nongma gi saktam mangsilakle Loktak pata hi honba yaramba mafam kaya su ising imai hantarakpadagi hi honba yaraktaba mafam kaya yaure masina tanglaba malemgi atopa mafam da laitraba pat ama oiriba Loktak pat asi musilaknabagi machak ama ohelakli haiki
Manipur University ki Professor amabu analayang naba hospital da purak pada handcuff tawduna puthokki ba miyoybagi hak khongoi nabani haina UPF na yaning da bapongdok le thawong asina Manipur da judiciary bu khongaungnare miyam gilengak leitre supnam lengak ki chatnarol leire takpani Manipur da miyam gilengak leiri haiba takke harabadi thawdok asida jenari ba personal singi mathakta matik saba action lawgadabani haire hauzik maraktan break amatang lawjari Goods and Services Tax GST da register tawbiraba taxpayer khudingmakna matam chana GSTR 3B monthly return file tawbiyu September thagi GSTR 3B return file tawbagi aroiba numiti lakliba October thagi tang kundani sale changdana return file tawnabagi damakta All Guwahati High Court Building North AOC Department gi Facilitation Center da lakpiduna return file tawbiyu Kanganjariba Department of Taxes Government of This Durga Puja, celebrations and happiness will never end with amazing offers from Samsung. Buy a Samsung Galaxy smartphone and get a chance to win a Jeep Compass, Hyundai Eon car, Honda Dream Neo bike and lot more. Hurry, visit your nearest Samsung store today. TNC apply. Manipur da amata ngairaba organic outlet ta phangba organic ki pothok sing sizinasi Lengsin Viraksi Bless Manipur 2018 Lak lemo October ki tang tara nipan Numidang wairam pung mari makai Ibo yai masumang nila sanglen konung lampak Imphal Manipur miyam gidamak amasung ana ayak sing gidamak isogi manay na pratna tawjagani Thajabiu anak pothok kadori Jolip 100% natural syrup amasung capsule yu thakpadagi oirakpa awaba chaitheng hakjangi liver soklakpadagi kuchu sengakta haksang soktharakpa tumba chaba yaraktaba khong hamba nungaraktaba singbu phanba ngamba amata ngairaba upaidi Jolip syrup amasung capsule diabetes singidamakta Jolip capsule chabiu Imphal East ki Kongpan Chanam Lekai da leiba NT Enterprises hana MLA oramba TH Nandi ki sorgi yumda hekta lakpiraga GKE rickshaw book tawbiba yaragani loinana pollution thon daba thau gi darka leitraba so skidamak bank loan oina su phungbigani hana lakpada hena khudung chabe pijari akopa marol 8974002140 da phungbigani JJ School Montessori. Give your child the best of education that they deserve. Admissions open for session April 2019-20. JJ School Montessori. Please visit www.jjschool.co.in or visit the school today. Break itungda taramna oksari makhataba paw amu pizari kainau gram panchayat amadi nambol si di block na sinduna ikhoigi khungang ikhoine semjarasi haibe hiram asida department kayana saruk yaduna gram panchayat asigi anirak suba akhanaba gram sabha mefam kainau thongkhada laiba loya lakpa nungthele maharau bungda pangthokre thoromaduda Manipur Pollution Control Board ki chairman L Radha Kishore pradhan NG Sobana Devi yauna mari lainaba official kayana saruk yakhi Swasta hi sewagi makhata gram panchayat asigi manungda luba nan batana bada makok mathang taraba singda manamathum yanthoki pradhan Sobanana miyamgi mateng loinana chawkhat maikaida changsinnaba hotnaminasi haiki Amaramda Nachau Gram Panchayat amadi Bisnupur City Block na sinduna Nachau Gram Panchayat ki oinasu anirak suba gram sabha mifam posangba mamang community hall pangthokre thoromaduda Nachau Jilla Parishad TS Dilip Mitai Pradhan N Jadu yauna madilina besingna saruk yakhi Pradhan Jaduna aphaba Gram Panchayat ama ohinabagi pandamda paikhatliba thabak thorom singda miyamna mateng pangbiyu haiki Police Commemoration Day ga mari lena ngarang more daleba Dr. Colvin Academy da essay competition gi makok mathang taraba singda manamathum yanthokre thoromaduda moregi additional SP Robinson yauna police personnel kayana saruk yakhi makok mathang taraba singda manamathum yanthokki thorongba mari lena na additional SP Robinson na wafam kaya thamki
Tarama thoirak suba thakaya matsupna sathagadaba barrier free campaign Manipur Press Club ta hudokpagaloinana workshop ama pangthokre barrier free campaign committee handicap development foundation Manipur state platform of disabled people's organization Manipur amadi parents guardian council of persons with disability Manipur na state commission for the persons with disabilities amadi sweep electoral office ka kusamnaduna thoram assistant mani hudokpagi thoramda Manipur human rights commission ge acting chairperson khaide mani state commission for people with disability Dr. R.K. Kumar Jain, Dr. T.S. Chandramani as the Foundation Manipur chairman, Dr. C.S. Rupachandra Susaruk Yaki, campaign asigi poster amadi leblat sing su form ki, campaign asigi convener Dr. S. Dasobantana, kanagumbana isa disabled oi habege, ninghanaba thadukuna punachap manaba mong da satminaduna, manaba thak amada laibang amnanaba kongtangasi, laukatpani haiki. Commission ge acting chairperson khaide manina disabled singi hak phangdriba free oibang amdriba asi pumnamakna mateng pipiduna manaba thakta laihan pham thoi makhoi ge phangpham thokpa sing phangan bada commission na mityeng sangani haike Human Right Commission na masohero ba kangmu sing sige moige right mangjari ba sing se masi ekhoi ge ngamjaba thakta right phangan ba ekhoi maril na ba authority da ekhoi recommend tawgani haiba ai sumain thamjani Cenggung ge spawn puthokna bagi akhanaba training program amalam phel patalai ba ICAR ge training holder hokre Manipur Small Farmers Agri Business Consortium gi makhada ICAR Research Center Imphal na program assistant bani tharum aduda Manipur Small Farmers gi project coordinator MS Khaidem na cengum thabana senthok lambida kaya yamna kanaba pibagi haibagi matangda wangang ki Bisnupur District Manungda National Mission on Sustainable Agriculture Giran Fed Area Development Program gi makhada Fishery Veg amasung Horticulture Based Integrated Farming Taurabasing ngasi Additional Subsecretary Agriculture Let Khogin Haukip amasung Director PS Rajendrana Lusingba Official Kangbu amana Yangsan Kre Ministry of Agriculture and Farmers Welfare gi makhada Department of Agriculture na manamasing sasan amasung ngagi farm sing asi paikhat pani khongsat asigi matangda Director PS Rajendrana lising ani tara nipal gi paikhat liba scheme sing asi handaki sahi asida mapung fana implement tawduna tampaki district ayambada sa uchek singda ayamba mityang sangduna haubani scheme sing asi thabak mapung fana tawbasing yang sanduna asengba nominee da kana basi piduna lising ani kun phawbada lawmi singi income saruk ani hangat hanaba kan mamityang sangli hairi All Manipur DPC completed candidate of Police Constable Male Civil Lising Anitara Humda Batch ki JSC na sinduna tongan mafam singda candidate amadi ahlaman singi oiba mifam ama pangtokre Thasigi kun mga pawbada Manipur High Court ki mari lena basingna hauzik lairiba JSC ki writ appeal asi losin binaba pukning singsile Phajinduna Thamlamba University ki Oza amasung mahiroi sing thadurakpabu Federation of Government College Teachers Association Phegokta Manipur na taramna ogle nimit chama kunthra rom Manipur University da charang naba ama laikhiba asi yamna chauna mangjaba amani hojikti tung koina tangdu laitana lainana ba yang changba tangai phadre Manipur University ki thabakta transparency leibana miyam pumnamaki apambo oigani Mari Lenaba Authority amasung stakeholders singna Manipur University bu academic excellence amasung atay leba kayagi mahayroi amadi scholars sing pungning singsinaba hotnarasi haina appeal tawri Kumbi Kendra Development Committee gi mifam ama pangtuktuna committee asigi nauna secretary gi thaupunabagi damak H Singlen Bukhan Kre mifam aduna borayang bidagi napat phabagi lambi PMGSY gi makhada hapirakpabu thagatpa phongdokle lambi asi aphaba lambi ama soidana oihounabagi mari leinabasing namit yang sangbiyu amaromda kumbi ibungo santhongdagi saiton taraga phawbaksau ikhai phawbagi lambi asi asuki matik phibam sokle lambi asi su yangsinbina ba pungning singsilakle Zelianglong Civil Organization gi lusing basing da ki halakhi ba amade August marida naha amasung mahiroi lusing basing phabada chena ba NSN IM gi sangailung pamai thailik amasung khangdis gangbai phagadabani taksillatuna September 12 ge ahingnong yaidagi Zelianglong area da paikhatpa national project sing thingbagi khongjang sangsilamba adu handokle hairi
ngasi Chief Minister N Biren ga Jelengrong Baudi gi President Atwan Abon Naina Lucingba civil organization gi mihut singa unabada Chief Minister na center ga tanaduna tangai phadaba khongthang lawgani haina thajaba pirakpadagi matam kharagi oina handokpani adubu ADB funding gi makhada Imphal Kangsup lambi sembagi thabak chathariba asidi adumak thingani hairi amaromda Chief Minister na India pumbagi khwaidagi phaba ahom suba Chief Minister oirakpada Jelengrong Civil Society Organizations ki maikaidagi taramna okhi Kangpokpi District Headquarters the Khwaidagi Liraba Kangpokpi Baptist Church ki Humbudra Suba Platinum Jubilee ngasi church asigi campus ta harau tayamna pangthokre Platinum Jubilee gi souvenir amasu puthokki committee gi secretary Satkalan Khongsaina Kangpokpi town the Christian lining asi lisingama chama pantaramapal kun aduwaidagi haurakibani lining asi Kangpokpi town gi miyam na pamnarakpaga loinana lisingama chama pan kuntarukta ihan hanbo aina Christmas Kangpokpi town da pangthoki adubu ihan hanba church asi karma matamda lingkhibagi habedugi chapchaba record ti phangma ngamdre haiki Moreda Durga Puja gi thorom gi saruk amoina ngasi bor numita lining asibu chatpasingna laisang singda lai khurumna ki Ipak Films Production Manipurna Manipur Farm Enterprise Private Limited ki tengbang makhada Manipur gi lobuk sing chahi chupa sanghal lasi habagi wakhalol da pangthokiba state level open slogan competition gi manangasi Manipur Press Club da pangthokpa tharom amada yanthokre competitor sam henbana saruk yakhiba changdamnaba aduda Manipur gi lobuk sing sanghal lasi chahi chupa haiba slogan irakhiba sekmai degi ya school khoirakpamda best slogan manakusnaki ngasi gi tharom aduda Journalist Salam Bharat Bhushan, Ipak Film के advisor Dr. S. Manauton, Dr. M. Toy Toy, Smart Society Service के Secretary L. Pratap Susaruk Yaki. Line Semjinba Amasung Uwa Kakadaba Maram na hayang ayupung taramakhaidagi nung tilpung ahumakhay pauba 11 kb Harangoi Thong Amasung Singa Water Supply Feeder may mutat kani masinamaram oiraga ya school lagi kaibong Harangoi Thong area da may phanglaroy hairi. MLA Samuel Jendai ki mathakta pangmisingna thamlamba boycott handokre asi Editors Guild Manipur All Manipur Working Journalist Union amasung Manipur Hill Journalist Union gi apunma mifam ama Manipur Press Club ta pangthoklaba matung MLA masana soi khre ngakpinana bahaijarakpadagi boycott asi handokpani hairi ngasi nimidang warampung mga makhairom taba duwaida kaisamthong longjam lerakta una saba yumdolan ama maina chakre Yumasiki ka marida laiba pot ayamba chakre Manipur Fire Service na pungkhai amarom changna mai adu kanki kari maramdagi mai adu horokibano haiba khangba ngamdri Catholic School Kansipur de Sathari Bataruk Suba All Manipur Catholic School Biennial Games and Sports Meet ke sarugamo ina ngasi choreography amasung cultural dance competition pangthokre ngasi ki thormadu da Forest and Environment Minister DS Syam Kumar su saruk yakhi Manipur ge Catholic School singi mairoi singna saruk yareba meet asina ekhoi masel gi marakta nungsi sana ba hengat kani haiki aina politi ka sanga ngasi Manipur ki praja ki seba taw akoi na khangi madudi praja ki seba taw maganda isa isa tawibang duty mayam se nang tila tawaganda ako isi future da apami wa bangawan tenopon ge sandel ge ukhur ge nungbi ge tongan tongan ba toloi ge school satra mayam singa se koi amaga ma ko khangna sport miss da koi no six da koi na evening functions da koi pull si kari gi pulli bana da koi na education da dakar lai badi dana ma makada nungsina ba game sports ki makada nungsina ba adona koi taxi ka se detrin the polkada bani Hauzik sanabagi paw mu pizari Ngasiki sanabagi pauda Naga Students Union Chandel na sinduna tha sigi taramanga dagi Maha Union Government Higher Secondary School Chandel ge playground da satharakiba inter school sports and literary meet ngasi losen kray losen magi tharamda desi Chandel Krishna Kumar Students Union ge President L David M Susaruk yaki
tongan tongan ba event singda makok mathang taraba singda mana mathum yenthoki Thai Boxing Association of Manipur na sinduna ahanba Northeast India Thai Boxing Championship Kaksing Multipurpose Community Hall da October 12 dagi horagani haidi Awang nongpok lamdamdagi ahanbo ina international gi thakta hockey referee oiraba larik yangbam laikai dagi chanam thabam Napoleon Hockey Union larik yangbam laikai amasung larik yangbam laikai Mera Paibi Association na harau taramna okre thoromaduda laifam kunau jilla parishad member L Olen Pradhan S Tombi Youth Affairs ki joint director oiramba W Susil Kumar Hockey Union gi president NG Munindrosu saru yaki Matan sangna Imphal East District Football Association gi referee amadi match commissioner oiramba RK Badalna manung matam sadana laikhidabada Imphal East District Football Association na awaba phongdokre Hauzik makhataba sanabagi pau boya ningthaujamdagi amuk phangbigani Kuntra Suba Junior Boys Inter District Football Tournament District Taruna Saru Yaduna ngasidagi Kumalampak Artificial Tub Ground da haukre ahobon mita CDS Eswar Sanpur gi team sanaba lakhidre All Manipur Football Association na sinduna ngasidagi Kumalampak Artificial Tub Ground da District Taruna Grubani thokna khairoktuna Kuntra Suba Junior Boys Inter District Football Tournament Minister T.A. Syam Kumar na Thoramapu oiduna haudokhi Thoramasida All Manipur Football Association gi President S. Sanatomba Private Sports Academy Guwahati gi Managing Director ki Abungsa Su saru yakhi Tournament asigi ngasi ahubun mitki sanakiba ahanba match da District Sports Association Bisnupur amadi District Sports Association Sadar Hills goal amabam chanaduna draw sakhi District Sports Association Bisnupur gi goal adu P Rohit na match ki mapal suba minita sankhi District Sports Association Sadar Hills ki goal aduna Haumil Saina match ki kunthani thoi suba minita sankibani match asida District Sports Association Bisnupur gi sanaroi S Kaphoi M Deepak amadi District Sports Association Sadar Hills ki mangsa Haumil Saida match conduct tawkhiba referee na yellow card urki Tournament asigi anisuba match ki sanagadaba CDS Eswar Sanpur amadi Imphal West District Football Association ki match da CDS Eswar Sanpur gi team laktabadagi match sanakhidre Sillilangi basingna ngasi sanaba lakhidaba CDS Eswar Sanpur gi team da kari action lokhot kadori Tournament asigi mathangi match tha asigi tang 18 gi nungthil pung ama tabada ahanba match oina District Sports Association Kakching amadi SISDSA Sadar Hills ka sanagani ani suba match nungthil pung ani ga minute nipu manga chatpada Imphal East District Football Association amadi Imphal West District Football Association ga sanagani Former Football Players Association na sinduna sahi asigi August ki tang manga dagi Kumalampak Practice Ground da sahi Nepal dagi taranithoi phawgi nupa masa amari nupi masa sa maga humputrong no saruk yaduna satharakhiba football coaching program tha asigi tang kunma thoi dagi Kumalampak Artificial Tub Ground da pangthoklagani hairi Hiram masigi matang dangasi association asigi secretary CI Santi Kumar ga network asigi akhanana unabada mahangna phongdokhibada Manipur dagi masak nareba football sanaroi kaya puthonam gi pandamda association asina pigliba angang nupa macha amadi nupi macha sa mu humputrukta AFCB license holder S Premkanta Ice Imo C license holder T Ibomcha B license holder K SIC Ibomcha K SIC Ratan M Tomba C license holder L Dhonen amadi international sanaroi tombana football masana asigi fundamental skill amadi basic knowledge sing tambi takpiri Kumalampak practice field da haukiba program asi nongchingi phibam phatabana maram oiduna tha asigi tang kunma thoidagi Kumalampak Artificial Tub Ground da tha asigi tang kunma thoidagi nomaijing quitting gi pung mapan tabada makha tana Kumalampak Artificial Tub Ground da coaching program asi pangthokpani haiki adu andaki nongchingi phibam degi di ground chigi phibam phalakdaba playing condition don laktaba maram oiduna coaching camp asida yawiriba players sing amadi parents sing guardians sing na hariba numit asi tangkuma thuisi da practice ground lakpira no pung mapan tabada ekoi artificial chapter lakpira ga coaching asi yawbina ba hajari
मरुना अखोई कोचिंग पैनल ऑफ कोचेस यावरीबा सिजरबा अखोई पुमु फुटबॉल प्लेयर्स से चुंगी कोचिंग सु नोट तक्सनबिरो पुंग मापन तांकुन माथोई अक्टोबर की तांकुन माथोई कोई आर्टिफिशियल टप चा कोई प्रैक्टिस से होंगनी हैबिसी ममांग हाइजरी All Manipur Football Association gi miyang makhada District Sports Association kakching na sinduna tha sigi tang mapal dagi team tarung na saruk yaduna association asigi ground na satharakhiba taratruk suba Keso Kumar Memorial First Division Football League Tournament ki ngasi LYA ground wangu laifam da sanakiba ahanba match da SWC Waikhong na KMSWC Kairakpu goal ahum sinoda maitiba pikre match asida mai pakiba SWC Waikhong gi goal singadu Sanju T.S. Kumar amadi Sital Jitna Sankhi ani shuba match ki sanakibada FC Lamjaw amadi LYA wangu goal amata sanadana draw satkre ahanba State 11 Senior Men's Open Volleyball Tournament ki final da Yumbu YPC Isok amadi YMDO Hairangoi Thonga sanaragani All Manipur Volleyball Association gi miyang makhada Youth Progressive Club Isok makhalai kaina sinduna tha asigi tang mapal dagi team tarena group ani thokna khaidoktuna club asigi ground sathariba tournament asigi ngasi sanakiba ahanba semi final match da Yumbu YPC Isokna IGO oinambo set ahum sino kunmanga taratret kunmanga kunmathoi amadi kunmanga tarahumdoi da maitibi piduna final sankhibani ani shuba semi final match ki sanakibada YMDO hairangoi thongna YPA Hiran maibo set ahum ama kunmanga taranipal kulhumdoi kunmanga amadi kuntaret kunmanga da maitibi piduna final sankre tournament asigi aroiba match hain tilpung ani tabada Yumbu YPC sogamadi YMDO hairangoi thonga sanaragani Tare Suba Longjam Kuber Singh Memorial Kendra Wise Gang Tournament ki ngasi sanakiba match da Tare Suba Longjam Kuber Singh Memorial Kendra Wise Gang Tournament ki ngasi sanakiba match da Wangoi Kendra Kangkut Timbina Wabagai Kendra Kangkutpu maitiba pikre Manipur Kang Association gi miyang makhada Wangoi Kendra Kangkut na sinduna tha sigi tang taretagi Kangkut tara mangana group ani thokna khaidoktuna Wangoi Longjam Nakai Community Hall sathariba tournament asigi ngasi sanakiba match da Wangoi Kendra Kangkut Timbina Wabagai Kendra Kangkut Panjal kuntra tarada maitiba pikhebani Hayeng Kangchang asida Wangoi Kendra Kangkut Team C amadi Hengang Kendra Kangkut ka sanagani Thangazari boyai makhata na ngasigi aying asagi pau amuk phangbigani Environment Director tiki pangkiba ngasi goi kiba inga sama di nungjugi pauda kwai digi sakiba Celsius degree control dai dasmik sino ama kwai digi ingba Celsius degree tara dasmik kuntranipal Nuksita ya wising menit gisang maximum dasada mariputara truk dasmik yang kai daret minimum dasada kuntramatoi dasmik taruk oiki Ngasigi nong suki bagisang sino dasmik sino nipal millimeter ni Aroibada maroiba pau amok Manipur gi Chenglaba Kangla Laifamlen manungda Raslila Sanapam Semgal e haiba wafam chauthorakli MLA Local Area Development Fund asi MLA Minister Singhi Pocket Money Nate Haina Works Minister TS Biswajit na High Amadi Aikoigi Hokraba Ipa Ipu Singbu Sakhangdrabadi Lamdabasi Hingna Sibaga Pankak Oigani Haina L. Jentakumar na Fongdokre Ngasiyo inadi ISTV na Bizaba Manipuri Pau Matang Asitalo Sinzari Miyang Tabiri Pupum na Magpo Amuka na Kurumzari